ꯍꯥꯏꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕꯤ ꯃꯌꯥꯝ ꯑꯃ ꯁꯦꯂꯦꯛ ꯇꯧꯅ ꯈꯜꯂꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯁꯥꯝꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕꯁꯤ ꯇꯣꯛꯊꯣꯛꯑꯒ ꯑꯥꯗ ꯄꯨꯔꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯩꯈꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯦ 6ꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯔꯣꯠꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯁ ꯐꯥꯎꯕ ꯊꯥꯔꯅꯤ ꯂꯝꯊꯥꯔꯅꯤ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯅ ꯕꯁꯁꯨ ꯆꯠ ꯃꯇꯝꯗ ꯄꯦꯁꯦꯟꯖꯔ ꯐꯥꯎ ꯌꯥꯎꯕ ꯌꯥꯎꯗꯕ ꯈꯪꯗꯦ ꯕꯁꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯛꯑꯒ ꯆꯠꯂꯤꯅꯤ ꯍꯥꯏꯔ ꯐꯥꯎꯗ ꯊꯧꯖꯤꯟꯕ ꯉꯝꯗꯗꯅ ꯑꯗꯨꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇꯨ ꯐꯥꯎꯗ ꯃꯃꯥꯏ ꯂꯍꯜꯂꯒ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗ ꯏꯆꯥꯁꯤꯡꯁꯦ ꯀꯝꯗꯧꯅ ꯕꯥꯏꯔꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯂꯝꯕꯦꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯕꯁꯇ ꯊꯥꯒꯗꯣꯏꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯌꯦꯡꯃꯛ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯔꯤꯄꯣꯔꯠꯁꯤ ꯄꯤꯔꯔꯣ ꯑꯗꯨ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯇ꯭ꯔꯦꯅꯤꯡꯁꯤ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯃꯤꯟꯁ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯈꯥꯗ ꯅꯠꯇꯅ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯥꯗ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯃꯟꯇ꯭ꯔꯤ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯧꯅ ꯃꯌꯥꯝꯁꯤꯅ ꯌꯦꯠ ꯑꯣꯏ ꯉꯥꯛꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯊꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯕ ꯏꯆꯥ ꯃꯌꯥꯝꯅꯤꯅ ꯑꯗꯨ ꯉꯝꯃꯣꯏꯗꯧꯕ ꯂꯩꯔꯒꯗꯤ ꯃꯁꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅ ꯆꯠꯂꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯃꯛꯅ ꯐꯥꯎꯗ ꯒꯚꯔꯟꯃꯦꯟꯠ ꯃꯁꯥꯃꯛꯅ ꯐꯥꯎꯗ ꯁꯤꯀꯨꯔꯤꯇꯤ ꯄꯤꯅ ꯉꯥꯛꯅ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯇꯧꯅ ꯕꯁ ꯊꯥꯐꯥꯎ ꯆꯠꯍꯟ ꯉꯝꯗ꯭ꯔꯀꯥꯟꯗ ꯏꯆꯥ ꯃꯌꯥꯝꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯆꯠꯍꯟꯒꯗꯣꯏꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯆꯠꯀꯗꯣꯏꯅꯣ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯣꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯔꯕꯅꯦꯕ ꯃꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯦꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯐꯥꯎ ꯊꯧꯖꯤꯟꯕ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯨꯒꯨꯝꯕ ꯁꯦꯄꯔꯦꯠ ꯇꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯗꯨꯅ ꯏꯟꯊꯣꯔꯛꯑꯒ ꯃꯗꯨꯗ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯃꯁꯥ ꯉꯥꯛꯇ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯆꯠꯄ ꯉꯝꯒꯗꯣꯏꯅꯣꯕ ꯑꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯈꯟꯕꯤꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯆꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯃꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯣꯏ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯒꯤ ꯂꯥꯏꯐ ꯍꯤꯡꯅꯅꯕ ꯃꯣꯏꯁꯨ ꯄꯣꯁ ꯑꯃ ꯄꯥꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯟꯁꯝ ꯇꯧꯔꯒ ꯃꯊꯛꯇ ꯆꯠꯍꯟꯕꯤꯒꯦ ꯍꯥꯏꯔꯒꯅ ꯆꯠꯍꯟꯕꯤꯔꯣ ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯗ ꯃꯗꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯤ ꯌꯥꯔꯦ ꯅꯣꯏ ꯃꯊꯛꯇ ꯆꯠꯂꯣ ꯑꯀꯥꯏ ꯑꯇꯣꯏ ꯑꯝꯇ ꯊꯣꯛꯍꯜꯂꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯔꯤꯛꯁ ꯂꯧꯔꯒ ꯅꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯔꯗꯔꯗꯨꯃ ꯌꯥꯎꯔꯒ ꯆꯠꯍꯟꯕꯤꯌꯨ ꯅꯠꯇꯗꯅ ꯕꯥꯏꯔꯣꯠꯇ ꯆꯠꯄꯗꯨꯗꯤ ꯆꯠꯍꯟꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯦꯛ ꯇꯧꯔꯒꯅ ꯑꯃꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯕ ꯀꯌా ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯉꯥꯛꯆꯔꯤꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯇꯅ ꯏꯃꯥꯁꯤꯡꯁꯤꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯅ ꯅꯨꯄꯤ ꯂꯥꯟ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯀꯥꯏ ꯂꯩꯗ ꯅꯨꯄꯤꯁꯤꯡꯁꯦ ꯊꯧꯅꯥ ꯂꯩꯅ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯩꯈꯣꯏ ꯆꯠꯀꯅꯨ ꯍꯥꯏꯔꯣꯏꯑꯕ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯂꯩꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯅꯦꯁꯅꯦꯜꯒꯤ ꯐꯣꯔꯁꯅ ꯁꯦꯟꯇꯔ ꯐꯣꯔꯁꯅ ꯉꯥꯛꯀꯗꯕꯅꯦ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯥꯕꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯀꯩꯝꯇ ꯁꯤꯖꯤꯟꯅꯔꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯁꯦꯟꯇꯔ ꯐꯣꯔꯁꯅ ꯂꯣꯏ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯅꯤꯃꯛꯇꯣ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯄꯋꯥꯔ ꯄꯤꯗꯕ ꯀꯥꯞꯄ ꯌꯥꯗꯦ ꯇꯧꯅ ꯀꯌꯥ ꯑꯃ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯇꯧꯅ ꯄꯦꯄꯔꯗ ꯀꯩꯗ ꯂꯣꯏ ꯐꯣꯡꯈ꯭ꯔꯦꯕ ꯂꯣꯏꯅ ꯑꯗꯨꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯊꯥ 9 ꯍꯦꯟꯖꯜꯂꯛꯑꯕ ꯍꯧꯁꯤꯗ ꯔꯥꯏ ꯇꯥꯗꯗꯅ ꯉꯁꯤꯃꯛ ꯏꯪꯉꯦ ꯇꯞꯄꯦ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯗ ꯏꯪꯉꯤꯅꯣ ꯀꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎ ꯑꯩꯈꯣꯏ ꯆꯪꯉꯛꯅꯕ ꯐꯥꯎꯔꯦꯕ ꯃꯔꯝꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯣꯔꯦꯗ ꯀꯥꯞꯅꯔꯦ ꯍꯧꯖꯤꯛ ꯉꯔꯥꯡꯃꯛꯁꯨ ꯀꯥꯞꯅꯔꯦ ꯍꯥꯠꯅꯔꯦ ꯁꯨꯅꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯧꯇꯣꯛꯇ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯊꯣꯔꯛꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯦ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯈꯥ ꯆꯤꯛꯇꯅ ꯇꯧꯔꯒ ꯁꯦꯄꯔꯦꯠ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯝꯕꯅꯤꯅ ꯉꯁꯤꯁꯨ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯣ ꯑꯩꯈꯣꯏꯗ ꯉꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯏꯗꯨ ꯆꯦꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ
masih matam kharani ekoi seida tobigera natragana aduga haymak adu ada tawina ngang sing force tawinu state government na yaraga di state government da request tawjage mama obi koina aduna yaraga di masih handopiu haymakki tawraga asamna chatpase makhara chalhan biganu yaraga di government na ngakpi sembirage haibada state force ta gano tharba bus ha du bawda ngai bane ba army ne aduni adane mayam ama tha du bawda changam draga karmaina ngang chin chin akta kamai chang da dorino government gi direct thabak ne ba government na direct thari ne government gi direct bus ne ba transporting do sijaru ro mama ko jo harau harau missing handana ba ko se look pina ba ai ko gi khuna ise le tana ba ko yellow missing je missing handarak na ba poram yani bra hai ba wakhan ba wa mama o gi ko kai mang je da ko ko phau ri e ba adu ra ga de ko da tension lama la e ba maram di kari no ko se isa ai su le tra ba lamha ngoi do ra ba ami na mun gi do re de ko si mo cha ba de adu ni ko si da kari kin ngai le ga hai ba mama si ni thona ba su ai ko da inot ama su hapal e ba adu na maram ko na ga ngasi ko na government da request tawjari cha sin je sida tawri ba poram hayek mak tawni hai ba si hango piu adu na traga di adu ga hando pi ne hai ga ngoi gi oi ba yamna section na government na masa ma ki sani मंत्री एमएलए सिंगी मचा मंगनी आई की हेड की मंगनी लमतम सिंगी युंगुरे ने खनबी रगदी अमुतंग नेना तानम तंग थमिन रगै सा सिंसिगा फनबा मोंग बरिन तानबा सिंबी हाइबो वफम सिंतंग आई मीडिया के थोंगा गवर्नमेंट दा हाइजे इडिटर फाउगो फारगा बेल द पीजन खोतन तो गसिदने अखोय मणिपुर से वाम दा लांगिंग करे राम दा सो थोलैबा मोगी स्कीम ने दुने दा पीरी बा थोलैबा मंत्री मदो म अमते यिंग करे यामना थमोय कायद्रा चाइ नोमगी फरकदरा आइना कुइसिंग हाइबने प्राइम मिनिस्टर नरेंद्र मोदी ना ऑनरेबल सीएम बीरेन गी हैप्पी बर्थडे एंड विश पिरकतना हमागी पुंसी नु सांगबा दु अदा पिरकपदा कोइ थमोय यामना काय सीएम दा दु विश तो पिरे हाइबगी नते अखोई सही फागदोरबा लान सिंगल वार्ड समतबा मणिपुर बाजार असुक यामा लाख कुन कुनसाना लैब मफम सिदा सिंगल वार्ड समबो हायत्रगा ngasi CM gi birthday ni happy birthday kai na hai pa chung ba che am na tam da wa na chani am kalak pagi na te ni ho pagi mate nu ma kan da isa ma yang ni si mi na nu ma na tu da sa mu ta la iba den ho stand da rim sa mi ka mi ra ko na pe thala ba sen si da ne ko che sa li bai pi ko ma sa li bai thawai sin ge kai da wai sin ni ab khang da thawai ngak ta ni thamoi kai ba ngak ta ni ahin tu ba ya ni sa ba thape mama mem na ma sa kai na gi ma pu ra kai na gi mi ka mi ra ko na pe thala ba sen si da government India government kai da ga le ge ba India government to ko ni ma se ba ni government tu mi ye ga le se ko thamoi yam na kai yang na nuai ba na ti to ri ko ni ma se isa ka ya si na ki ge de hai ko se khan ba ne akoi se ni ni long le le di ba ni mama sing ma bak na tra su ne akoi gi thamoi isa ai su ku ni mang na ne phone ye pau ta taning dai ma wi ye thamoi kai na wai hi me am ti sin mo ni phang da bra ba mo sai na ya to mo yi ma sa ma su ni ya da ba ni ne su ko mo ni sai na si le mo ye le khale thawai am ni ngai ke ko mai na ba bi thalan police ka ni ilu ba ni ya phar pa na mo ngai thoi ka atu ga ngarang ka mo ni di me na mo tai ma sa me sai pa na kali ba ni mo ye phar pa la bra ba ko na ni ni se mama mo e phar ke pa la ge ba mo si tu ni kali to ga ke am ga char se be to bu ni ma ai ba ti ba ni ma ya mama program sanari bana khang da ngai ni yum lak kan na taw ba tam me am da akoi gi manipur pa da mi am se lai ba me te po sing ji da kai su da de ji kulli ba ne ba pa ta mi am ji apang ma ne da put sai ni ba ne ba chum ba se akoi ye ma de yam da wai india government na manipur government na taw ngam da ba do manipur government na habi ro india government da taw ri ba thabak me am se mama sing ji thamoi kai ban si yu hai ba moi ku ki me am da koi mai kai ke si ba pa mi ge hai ba la ji karam ba ni ta karam ba matam lo san doi ne lai ba kai lo khudi ma political party khudi ma koi na manipur la tam kana bu yaw ge ha da lai me am di adu ka solution di kai pora ge ba moi su sura sa pura ka bu pi de mori ga sal si ya lo moi na ta li ba separate to hatang ma bo ki moi ro ha che lai ba politician khudi ma na ha bi ga mi ma ti kari gi no ha kuki terrorist singna makutta no mai pai gana tau gana moi na tau iba adagi o ole ba siamu thina ngang iba mem do moi dc le to sp le to sura ta pu ki kang ko pi ki mori tau iba mem do moi na ngang i sai ba do fr kari pa la ke kari pha la ke ko gi wa me ha ga lung na lu pa da u ta na a ko ju tal le ba yin ni le ba wa le ba yam na thamoi yam na kai
ꯀꯥꯕꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯅꯨ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯔꯕ CMꯁꯤ ꯃꯥ ꯆꯍꯤ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯛꯄꯅꯤ ꯃꯥꯅ CM ꯑꯣꯏꯔꯕꯅꯤ ꯑꯦꯅꯤ CM ꯑꯃ ꯑꯣꯏꯕꯗꯣ ꯑꯣꯏꯔꯤꯕ ꯃꯤꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯆꯍꯤ ꯇꯥꯕꯅꯤ ꯃꯥꯅ ꯁꯣꯂꯨꯁꯟꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯒꯗꯕꯅꯤ ꯂꯣꯏꯁꯤꯟꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯚꯣꯠ ꯅꯨꯡ ꯑꯃꯠꯇ ꯆꯪꯗꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯃꯣꯏꯅ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯊꯃꯣꯏ ꯀꯥꯏꯔꯒ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗꯅ ꯍꯤꯡꯉꯤꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ